What's up, guys? Ngasi We will be answering those ngasi ngarang akhoi post thagalam do YouTube ta aduda hangakpa question gaido adu answer pirak tone hojik dashan manipur la na akhoi ni matang question hang wa do adu ngarang hangakpa gaido matang khumage adu ma'am ngasi gi blog se Q&A gi blog ne hoje. Are you ready? Yes, we are ready. Yes. Okay, hoi yaujin YouTube ta thagala nang homai yeng di ko nang ma pa ko do YouTube ta thola dam yausang da manipur mission mayam gi mid program amatang silhan ninge bro ai je silhan ninge masi gi keno je mai me sen ai yam yaw ninge adu bu ai yaw di phangoi do re ado ren sen nang silo ro nang na silo si nang on le sidi nang on le si nang le nang gi question ai shop yaw ninge to yaw bo phangoroi ba ai chalani ba February gi tam da musician kyam yang ge sindi je manipur gi musician nai manipur gi musician je adu hone nang sina horo ai hande how to making your blog video how to making your blog id kwai se me hai ro mai si blog video sem ba sidi yam sang explain to de ya ro adagi filming to wa editing to wa du videography ta mani ya si ma'am se loi to ko khoi kem to bulate se blog ke nom to video na ma pa khap de duga edit to ne blog video se videography ga editing ga tam mani okay mathang da matam kong kan no matam hojik ne hojik pung ohum makai tare ada project question mathang hangi bi question se sital moyang cha hai ada bro jacking na to ba magic se edit la na tragana seng bra magic trick su yaw ga di magic ne ha to na ti keno ha ga dum to edit ne ha to ne ma masan dum hayu sa bane edit ne na handa ado sa na te ma VFX ga artist ne ba editor ne ba ado noina magic ne yeng ne okay bro Renson na hojik kari makha tamlige aduga production su manipur tracking na hange bro Renson na hojik kari makha tamlige aduga production su ado nang gi nang haijaro ai haijage okay ai je keno tammi ai je videography tamme adu self taught ne aduga editing gum masidi ama videography gi side editing self taught ngata ne aduga entrepreneur adi social media gum marketing gum masigum je tamme tare apart from magic ado ama de hairo lai sabai ma mathang da mathang sahi dagi mechanical engineering changa ji magic ki khujuk lai gi mam da adu gi ka tin mo junam dong na ba masana pudok pa ngamjana ba medical engineering mathang sahi dai tong gi ham ne sen je ada ai yo ne ai ji BA tori BA arts subject se geography history keno lori geography history pol science lawe ke Chandigarh ta me DAV college Chandigarh sector 10 bro yam nungai je king news ki magic trick video sing amta sithadana yeng jabase yeng base thank you akoi video loinama yeng bibai jamta amuka sana thakasari aduga matung dasu adum angakpa makhal gi magic sing khawang ngai jari thank you mayam na pam ni je khoi yam thina nungai haidi mayam gi interest ne khoi to je aduna mayam thina han support of reaction yam thin nungai je khoi SK Sagol. Hi, this is from the channel SK Sagol. Inaw da hangjaning badi content creator ga thagat lakpa matung da I am always worried about viewers like dislike bad comment etc. Academic stuff focus se mangi tawe bro na experience khara halabani na sigi se mata sikeno sigi se matam na dum handarak pra kamai to bige nauri kan okay ai si je hai ta di ko hama da YouTube ta thok hai ta di original hadi content na chasu hadi isa da original do mi yam na YouTube ta no sang pa kana mark store ga changi mark store sang pa di sumaina hai gumba ai YouTube ta thok chai je hai ra ga thok char pa na te kana bevar je hadi over bevar ha chalak pa adagi di ai view yam no tholak pa na te kana hadi YouTube ta thola view yam no tholak pa na te kana seran turan ngang hai ta YouTube ta thola je sengna haibada mi khudi ma YouTube ta thola je magi voice to heart taw namne hadi mana haining ni pot mana utning ni mai talent to hena khang namne adudi mayam khangna ba ngata ne sida YouTube ta lot laga haidi view yam no na te ai mayam na ai hai na taw jaw na te mayam ngak views ai bu nushi view kan mayam na like taw no mayam nushi ne ba khona thorok pa si jana to ena hadi isana dum isa oijare na wa ngang boiro chatpa boiro action da ngang bada isana isa oijare na du dum thok pa du like this like si di kem ta khalunu hajani hadi anywhere manipur or America do ama anywhere or like as dum nama ani dislike as dum nama ani sidi adum soidram ne
like namdaba video ꯂꯩꯔꯣꯏ dislike namdaba video ꯑꯗꯨꯗꯤ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯒ ꯏꯁꯥ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯍꯥꯏꯖꯅꯤꯡꯉꯦ ꯁꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯥ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄ꯭ꯂꯦꯠꯐꯣꯝ ꯊꯣꯛꯂꯒ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯝ ꯗꯤꯁꯂꯥꯏꯛ ꯈꯔ ꯑꯗꯒꯤ ꯀꯃꯦꯟꯇ ꯅꯦꯒꯦꯇꯤꯚ ꯌꯥꯎꯔꯛꯄ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯗꯤꯁꯂꯥꯏꯛ ꯑꯃꯅ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯃꯌꯥꯝꯕꯨ ꯌꯥꯎꯔꯦꯅ ꯈꯜꯂꯣ ꯀꯃꯦꯟꯇ ꯕꯦꯠ ꯀꯃꯦꯟꯁ ꯃꯌꯥꯝ ꯌꯥꯎꯔꯦꯅ ꯈꯜꯂꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯖꯟꯅ ꯃꯥ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯗ꯭ꯔꯒꯗꯤ ꯃꯣꯏ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁ ꯌꯥꯎꯔꯣꯏꯗꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯁꯤ ꯃꯊꯧꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯐꯅ ꯇꯧꯔꯁꯨ ꯑꯗꯒꯤ ꯏꯚꯟ ꯕꯔꯥꯛ ꯑꯣꯕꯥꯃꯥ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯒ ꯑꯩꯅ ꯑꯗꯒꯤ ꯌꯥꯝ ꯐꯕ ꯀꯅꯥꯅꯣꯝ ꯍꯥꯏꯔꯁꯤꯅꯦ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯕꯨ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅꯕꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯑꯝꯃꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯌꯥꯎꯅꯤꯕ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯅꯤ ꯑꯗꯨꯗꯤ ꯍꯣꯏ ꯗꯣꯟ ꯋꯥꯔꯤ ꯑꯕꯥꯎꯠ ꯗꯦꯠ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩꯕ ꯑꯩꯈꯣꯏ ꯏꯃꯥꯖꯤꯅꯦꯁꯟꯗ ꯂꯩꯕꯗꯣ ꯑꯗꯨꯝ ꯀꯦꯔꯤ ꯑꯣꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯕ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟꯁꯤꯡꯁꯦ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯁꯄꯣꯁ ꯕꯦꯠ ꯀꯃꯦꯟ ꯅꯪꯁꯦ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯣꯏ ꯚꯤꯗꯤꯑꯣꯗꯣ ꯁꯥꯎꯟ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ bad ꯕꯦꯠ comment ꯀꯃꯦꯟ ꯀꯧꯗꯦ feedback ꯀꯧꯋꯦ ꯑꯗꯨꯗꯤ ꯐꯤꯗꯕꯦꯛꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯗꯤ ꯂꯧꯁꯟꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯅꯣꯏ ꯄꯛꯇ꯭ꯔꯦ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯨꯗꯤ ꯍꯣꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔ ꯍꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯏꯁꯥꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯒ ꯑꯁ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯑꯗꯨ ꯈꯟꯗꯕꯁꯨ ꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯈꯟꯗꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨ ꯈꯜ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯑꯝꯇ ꯄꯥꯏꯈꯠ ꯉꯝꯃꯔꯣꯏꯕ ꯍꯥꯏꯗꯤ ꯍꯣꯏ ꯁꯄꯣꯁ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯒꯦꯅ ꯈꯜꯂꯁꯦꯕ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤꯁꯦ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯦꯛ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯁꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯗ ꯑꯩ ꯍꯣꯏ ꯕꯦꯠ ꯀꯃꯦꯟꯁꯇ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯀꯩ ꯈꯟꯕ ꯑꯗꯒꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯁꯤꯗꯔꯗꯤ ꯀꯩ ꯈꯟꯕ ꯑꯗꯨ ꯈꯜ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯄꯣꯁ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯅꯦꯒꯦꯇꯤꯚ ꯄꯣꯖꯤꯇꯤꯚ ꯂꯩ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯇ ꯍꯥꯟꯅ ꯐꯣꯀꯁ ꯇꯧ ꯂꯩꯇꯥꯔꯗꯤ ꯅꯦꯒꯦꯇꯤꯚ ꯀꯩꯅꯣꯁꯤꯡꯗꯣ ꯒ꯭ꯔꯣ ꯇꯧꯔꯅꯤꯕ ꯆꯥꯎꯊꯣꯔꯛꯑꯅꯤꯕ ꯑꯗꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯠ ꯀꯃꯦꯟ ꯑꯁꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯤꯇꯤ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟꯁꯤꯗ ꯐꯣꯀꯁ ꯇꯧꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯄꯣꯁ ꯆꯥꯛ ꯍꯥꯏꯔꯤꯁꯦ ꯆꯥꯛꯁꯤ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤꯀꯣ ꯅꯥꯀꯟꯗ ꯍꯨ ꯑꯃ ꯊꯝꯕꯁꯦ ꯍꯨꯁꯤꯅ ꯑꯃꯨꯛ ꯆꯥꯕ ꯌꯥꯗꯕ ꯄꯣꯏꯖꯟꯅꯦꯕ ꯉꯁꯥꯏꯒꯤ ꯆꯥꯕ ꯌꯥꯕ ꯆꯥꯛꯁꯤꯅ ꯄꯣꯖꯤꯇꯤꯚꯅꯤ ꯍꯨꯁꯤꯅ ꯅꯦꯒꯦꯇꯤꯚꯅꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤꯁꯦ ꯀꯩ ꯐꯣꯝ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯦ ꯆꯥꯕ ꯌꯥꯕ ꯐꯣꯝ ꯇꯧꯗꯦꯕ ꯆꯥꯕ ꯌꯥꯗꯕ ꯐꯣꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯄꯣꯖꯤꯇꯤꯚ ꯑꯃꯒ ꯅꯦꯒꯦꯇꯤꯚ ꯑꯃꯒ ꯄꯨꯟꯁꯤꯜꯂꯛꯄꯗ ꯅꯦꯒꯦꯇꯤꯚ ꯑꯗꯨꯝ ꯐꯣꯝ ꯇꯧꯅꯤꯕ ꯑꯗꯨꯅ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯩꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯦꯅ ꯆꯪꯉꯨ ꯇꯥꯔꯁꯨꯀꯣ ꯃꯣꯏ ꯐꯔꯛꯄꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯥꯡꯉꯛꯀꯅꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯅꯦꯒꯦꯇꯤꯚ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤꯁꯦ ꯅꯦꯒꯦꯇꯤꯚꯤꯇꯤ ꯍꯥꯏꯁꯤꯗꯤꯀꯣ ꯑꯗꯨꯝ ꯀꯩꯝ ꯃꯋꯥ ꯂꯧꯗꯕ ꯑꯗꯨꯝ ꯃꯋꯥ ꯂꯧꯗꯕ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯍꯟꯈꯤꯕ ꯑꯗꯨ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜ ꯀꯟꯇꯦꯟ ꯑꯣꯏꯍꯜꯂꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯑꯣꯏꯔ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟꯇꯣ ꯑꯗꯨꯝ ꯁꯦꯝꯕ ꯂꯦꯞꯇꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯐꯖꯍꯟꯅꯕ ꯁꯨꯝ ꯍꯣꯠꯅꯕꯤꯔꯅꯤꯀꯣ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯕꯦꯠ ꯀꯃꯦꯟ ꯃꯣꯏꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯩꯕꯣꯟ ꯃꯈꯥꯐꯦꯠ ꯂꯩꯕꯣꯟ ꯔꯦꯟꯁꯟ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯇꯧꯔꯤ ꯚꯥꯏ ꯅꯪ ꯔꯦꯟꯁꯟ ꯅꯪ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛꯁꯦ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛꯁꯤꯗꯤ ꯖꯁ ꯀꯦꯝꯇ ꯅꯠꯇꯦ ꯃꯥꯗꯤ ꯄ꯭ꯔꯣꯐꯦꯁꯟꯅꯦꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯦꯝ ꯍꯥꯏꯕ ꯌꯥꯗꯦ ꯃꯤꯅ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯇꯧꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒ ꯄꯩꯁꯥꯒꯤꯁꯨ ꯅꯠꯇꯦ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯇꯧꯔꯒꯗꯤ ꯄꯩꯁꯥ ꯐꯪꯗꯦꯕ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛ ꯍꯥꯏꯁꯤ ꯖꯁ ꯚꯤꯗꯤꯑꯣ ꯄꯔꯄꯁꯀꯤꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯌꯥꯝꯕꯅ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛꯇ ꯕꯦꯁ ꯇꯧꯗꯕꯅꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛꯄꯨꯗꯤ ꯌꯥꯎꯔꯒ ꯕ꯭ꯂꯣꯛꯇꯨꯗꯤ ꯇꯣꯄꯤꯛꯇꯣ ꯑꯃꯗ ꯕꯦꯁ ꯇꯧꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯇꯤꯚꯤꯗꯁꯨ ꯂꯩ ꯃꯌꯥꯝꯗ ꯂꯣꯏꯅ ꯐꯥꯎꯕ ꯌꯥꯏ ꯑꯗꯩꯗꯤ ꯁꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯉꯁꯥꯏ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯁꯤꯁꯤꯗ ꯄꯤꯅꯤꯡꯉꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯁꯥꯏꯒꯤ ꯖꯣꯏꯁꯤꯗꯤ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯄꯣꯁ ꯑꯩꯅ ꯅꯍꯥꯟꯗ ꯗꯔꯁꯟꯗ ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯦꯖꯤꯁꯤꯌꯟ ꯑꯃꯅ ꯑꯃꯗ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯄ꯭ꯔꯥꯏꯖꯇꯨꯅ ꯂꯥꯏꯔꯤꯛꯀ ꯊꯝꯃꯒ ꯉꯝꯗ꯭ꯔꯒꯅ ꯀꯩꯅꯣ ꯑꯥꯏꯁ ꯕꯥꯠꯀ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯑꯇꯣꯞꯄ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯄꯣꯂꯣꯗꯒ ꯂꯤꯡ ꯇꯧꯕꯗꯣ ꯃꯦꯖꯤꯁꯤꯌꯟ ꯃꯌꯥꯝ ꯑꯇꯣꯞꯄꯁꯨ ꯂꯣꯏꯅ ꯇꯧꯋꯤ ꯃꯤ ꯈꯨꯗꯣꯞꯀ ꯋꯥꯏꯔ ꯇꯧꯔꯒ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯣꯂꯣꯗꯣ ꯄꯥꯏꯔꯒ ꯄꯕ꯭ꯂꯤꯛ ꯄ꯭लेꯁ ꯇꯧꯔ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯦꯡꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤꯁꯦ ꯃꯍꯥꯎ ꯑꯇꯣꯞꯄ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛꯁꯨ ꯇꯧꯗꯤ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯇꯣꯄꯤꯛꯇꯣ ꯁ꯭ꯇ꯭ꯔꯤꯠ ꯃꯦꯖꯤꯛꯇꯣ ꯑꯣꯏꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯁꯤꯅ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯒ ꯃꯦꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯞꯄ ꯍꯣꯏ ꯅꯍꯥꯟꯗꯩ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯃꯦꯖꯤꯛꯇꯤ ꯌꯥꯎꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯄꯤꯛꯇꯨꯗ ꯑꯇꯣꯞꯄ ꯑꯣꯏꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎꯗꯣ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯦꯖꯤꯛꯀꯤ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯦ ꯃꯦꯖꯤꯛꯇꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯦꯡꯒꯦꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯗꯥꯔꯦꯟꯁꯟ ꯕ꯭ꯔꯣ ꯗꯔꯁꯟꯁꯦ ꯑꯔꯥꯕ ꯃꯥꯜꯂꯦ ꯚꯣꯏꯁ ꯌꯥꯝ ꯇꯥꯏꯅꯩꯔꯦ ꯊꯦꯡꯛ ꯌꯨ ꯃꯁꯤ ꯀꯅꯥꯅꯣ ꯗꯥ ꯆꯥꯎꯕ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯑꯩ ꯍꯥꯏꯔꯣ ꯑꯔꯥꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯑꯔꯥꯕ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯩꯒꯤ ꯃꯣꯠꯇꯤ ꯃꯥꯟꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯍꯥꯏꯌꯦ ꯁꯤ ꯊꯥꯒꯠꯄ ꯃꯥꯜꯂꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯄ ꯃꯥꯜꯂꯦ ꯊꯥꯒꯠꯄꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯖꯁꯦ ꯑꯩ ꯑꯔꯥꯕ ꯃꯥꯟꯗꯦ ꯁꯦ ꯔꯦꯟꯁꯟꯁꯤ ꯀꯥꯏꯗꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯗꯔꯁꯟꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯉꯦ ꯏꯔꯦꯡꯕꯝ ꯁꯣꯐꯤꯌꯥ ꯑꯩ ꯈꯪꯉꯦ ꯏꯔꯦꯡꯕꯝ ꯁꯣꯐꯤꯌꯥꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯈꯪꯅꯕ ꯑꯩ ꯃꯤꯅꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ ꯗꯔꯁꯟꯒꯤꯗꯤ ꯈꯪꯉꯦ ꯑꯣꯀꯦ ꯑꯗꯨꯝ ꯍꯥꯏꯔꯣ ꯃꯌꯥꯝꯗꯒꯤꯁꯨ ꯗꯔꯁꯟꯒꯤ ꯑꯩ ꯈꯥꯒꯦꯝꯄꯨꯔꯤ ꯈꯥꯌꯦꯝ ꯉꯥꯅ ꯄꯤꯊꯣꯛꯑ ꯃꯃꯥꯡ ꯑꯗꯒꯤ ꯆꯤꯛꯀꯟ ꯁꯦꯟꯇꯔ ꯄꯔꯦꯡꯁꯥꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗꯒꯤꯅꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯦ ꯑꯩꯈꯣꯏ ꯆꯦ ꯑꯃꯒ ꯏꯆꯟ ꯑꯃꯒ ꯑꯗꯨꯒ ꯑꯩꯒ
ꯁꯒꯣ ꯕ꯭ꯔꯣꯁꯦ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯒꯦ ꯑꯩꯒꯤꯁꯨ ꯃꯦꯇ꯭ꯔꯤꯛ ꯅꯛꯁꯜꯂꯛꯀꯦ ꯃꯊꯥ ꯍꯣꯏ ꯑꯩꯗꯤ ꯃꯦꯇ꯭ꯔꯤꯛꯇ ꯀꯩꯁꯨ ꯌꯥꯝ ꯃꯥꯔꯛ ꯌꯥꯝ ꯐꯪꯕ ꯑꯣꯏꯗꯦ 78% ꯁꯝꯊꯤꯡ ꯆꯠꯂꯦ ꯑꯗꯣ ꯔꯦꯟꯁꯟꯗꯤ ꯄꯣꯏꯁꯟꯃꯛ ꯂꯧꯍꯧꯗ꯭ꯔꯁꯨ 89 ꯑꯣꯡꯂꯤ ꯃꯥꯔꯛ ꯈꯔ ꯑꯣꯡꯂꯤ 1-2 ꯃꯥꯔꯛꯁꯇ ꯄꯣꯏꯁꯟ ꯂꯧꯍꯧꯗꯕꯅꯦ 12ꯇꯕꯨꯗꯤ ꯄꯣꯏꯁꯟ ꯂꯧꯔꯦ ꯑꯗꯣ 10ꯗꯗꯤ ꯄꯣꯏꯁꯟꯗ ꯂꯧꯍꯧꯒꯦ ꯇꯧꯔ ꯂꯧꯒꯗ꯭ꯔꯕꯅꯦ ꯑꯗꯣ ꯃꯉꯣꯟꯗ ꯍꯪꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯁꯨꯄꯥ ꯃꯥꯜꯂꯦ ꯑꯩꯅ ꯂꯥꯛꯄꯀꯣ ꯏꯁꯩ ꯇꯥ ꯂꯩꯔꯝꯕꯅꯤ ꯈꯪꯗꯦ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯏꯁꯩ ꯇꯥ ꯂꯩꯔꯝꯕꯅꯤ ꯈꯪꯗꯦ ꯃꯦꯖꯤꯛ ꯈꯔ ꯆꯠꯂꯤꯅꯤ ꯈꯔ ꯇꯧ ꯂꯩꯔꯝꯅꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯁꯨꯄꯥ ꯐꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯏꯁꯦ ꯑꯣꯀꯦ ꯃꯦꯖꯤꯛ ꯇꯧꯔꯝꯅꯤ ꯃꯥꯒꯤꯁꯦ ꯑꯩ ꯈꯪꯉꯦ ꯑꯃꯅ ꯍꯪꯅꯤꯡꯉꯤꯁꯦ ꯃꯥꯔꯛ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯅꯦꯕꯀꯣ ꯃꯥꯔꯛ ꯐꯪꯕꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯄꯥꯔ ꯐꯪꯕ ꯑꯃꯅ ꯁ꯭ꯃꯥꯔꯠ ꯋꯥꯔꯛ ꯍꯩꯅ ꯍꯥꯏꯕ ꯑꯃꯅꯦ ꯍꯣꯏ ꯁ꯭ꯃꯥꯔꯠ ꯋꯥꯔꯛ ꯍꯥꯏꯕ ꯑꯃꯅꯦ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯕ ꯑꯃꯅꯦ ꯁ꯭ꯃꯥꯔꯠ ꯋꯥꯔꯛꯇꯣ ꯇꯧ ꯍꯥꯏꯗꯤ ꯃꯆꯜ ꯑꯣꯏꯕ ꯈꯟꯗꯣꯛꯄ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯚꯥꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯄꯤꯔꯛ ꯑꯩꯁꯨ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕꯅꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯁꯦ ꯂꯥꯏꯔꯤꯛ ꯃꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯕ꯭ꯔꯣꯁꯦ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯒꯦ ꯂꯥꯏꯔꯤꯛ ꯃꯥꯔꯛ ꯐꯪꯕ ꯐꯪꯗꯕꯁꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯒꯦ ꯄꯥꯗꯦ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯄꯣꯟꯗꯦ ꯈꯜꯂꯦ ꯍꯥꯏꯗꯤ ꯄ꯭ꯔꯄꯣꯔꯁꯅꯦꯜ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯀꯣ ꯑꯣꯏꯗꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯔꯤꯂꯦꯁꯟꯁꯨ ꯀꯩꯁꯨ ꯌꯥꯝ ꯄꯥꯈꯤꯕ ꯑꯣꯏꯗꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯃꯌꯥꯝ ꯄꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥ ꯑꯗꯨꯝ ꯃꯥꯔꯛ ꯍꯦꯟꯕ ꯌꯥꯎꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯤꯡꯗꯗꯤ ꯄꯥꯕ ꯌꯥꯔꯣꯏꯀꯣ ꯍꯥꯟꯅ ꯏꯟꯇꯔꯦꯁ ꯑꯃ ꯍꯥꯟꯅ ꯐꯣꯝ ꯇꯧꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯀꯥꯟꯗ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃ ꯂꯩꯍꯜꯂꯦꯗꯅ ꯏꯁꯥꯗ ꯑꯗꯨꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯥꯕꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯕ ꯄꯣꯠꯇꯨꯗꯤ ꯀꯩ ꯇꯧꯋꯤꯗꯅ ꯑꯗꯨꯗꯤ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯄꯦꯖ ꯑꯃ ꯄꯥꯔꯒ ꯄꯦꯖ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯂꯣꯏꯁꯤꯟꯒꯗꯕ ꯑꯃꯨꯛ ꯄꯥ ꯀꯣꯏꯁꯟ ꯑꯃ ꯄꯥ ꯂꯣꯏꯔꯀꯥꯟꯗ ꯄꯦꯖ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯑꯃꯨꯛ ꯑꯗꯨꯅꯗꯤ ꯀꯩꯅꯣ ꯇꯧꯅꯤꯅ ꯊꯥꯖꯗꯦ ꯑꯗꯨꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯟꯇꯔꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯄꯥꯕꯤꯕ ꯍꯥꯏꯗꯤ ꯁꯤ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤ ꯔꯕꯤꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯔꯕꯤꯆꯟꯗ꯭ꯔ ꯀꯣꯊꯧꯖꯝꯁꯤꯅ ꯔꯦꯟꯁꯟꯗ ꯍꯪꯉꯦ ꯔꯦꯟꯁꯟ question number 1 question number 2 ꯂꯩꯔꯦ question number 1ꯗ ꯀꯔꯤꯒꯨꯝꯕ ꯃꯦꯖꯤꯛꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ question number 1 question number 2 ꯁꯤꯅ ꯅꯪ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯍꯧꯒꯠꯂꯛꯄꯗ ꯅꯪꯅ ꯌꯥꯝꯅꯗꯤ ꯍꯩꯅꯤꯡꯕ ꯍꯩꯇ꯭ꯔꯤꯕ ꯃꯦꯖꯤꯛ ꯑꯃ ꯍꯩꯍꯟꯕꯤꯔꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯅꯥꯒꯤ ꯀꯔꯝꯕ ꯃꯦꯖꯤꯛ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯑꯟꯁꯔ ꯍꯣꯏ ꯈꯨꯝꯃꯨꯀꯣ ꯑꯍꯥꯟꯕꯩ ꯃꯦꯖꯤꯛꯁꯦ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯅꯤ ꯂꯣꯏꯔꯦ ꯑꯣꯀꯦ ꯅꯪꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯃꯦꯖꯤꯛ ꯅꯪꯅ ꯍꯩꯅꯤꯡꯕ ꯍꯩꯇ꯭ꯔꯤꯕꯀꯣ ꯑꯗꯨꯝꯕ ꯃꯦꯖꯤꯛ ꯑꯃ ꯅꯪ ꯍꯩꯍꯟꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯝꯕ ꯃꯦꯖꯤꯛ ꯍꯩꯅꯤꯡꯒꯦꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯦꯖꯤꯛ ꯍꯩꯅꯤꯡ ꯑꯗꯨꯗꯤ ꯗꯦꯕꯤꯠ ꯕ꯭ꯂꯦꯟꯅ ꯇꯧꯕ ꯑꯃ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯕ ꯔꯤꯒꯔꯖꯤꯇꯦꯠ ꯇꯧꯕꯗꯣ ꯍꯪꯉꯣꯏꯒ ꯌꯣꯠꯁꯜꯂꯒ ꯑꯣꯠꯊꯣꯛꯄꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯍꯪꯉꯣꯏ ꯌꯣꯠꯂ ꯆꯠꯇꯣꯏꯅꯤ ꯑꯦꯅꯤꯋꯥꯏ ꯆꯠꯄ ꯌꯥꯏ ꯑꯦꯅꯤꯋꯥꯏ ꯑꯣꯠꯊꯣꯛꯄ ꯌꯥꯏ ꯏꯟꯇꯔꯚꯤꯌꯨꯗ ꯑꯗꯨꯝ ꯌꯣꯠꯂ ꯂꯥꯛꯄꯗꯣ ꯗꯦꯕꯤꯠ ꯕ꯭ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯣꯠꯊꯔ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨ ꯃꯦꯖꯤꯛꯇꯣ ꯍꯩꯅꯤꯡꯉꯦꯕ ꯑꯣꯀꯦ ꯊꯣꯝꯁꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯍꯪꯉꯤꯁꯦ ꯅꯣꯏ ꯀꯤꯡ ꯏꯂꯨꯖꯟꯁꯀꯤ ꯃꯤ ꯑꯅꯤꯗꯣ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ ꯗꯌꯥ ꯑꯃꯗꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ ꯑꯃꯗꯤ ꯑꯩꯅꯦ ꯗꯔꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯅꯣꯏ ꯀꯤꯡ ꯏꯂꯨꯖꯟꯁꯀꯤ ꯃꯤ ꯑꯅꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯏꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯂꯩꯔꯤꯉꯩꯗꯗꯤ ꯔꯦꯟꯁꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯅꯝꯃꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯟꯗꯤꯒꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤ ꯉꯥꯏꯔꯦ ꯑꯗꯨꯅ ꯂꯥꯞ ꯂꯩꯕꯅꯤꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯣ ꯗꯥꯗꯌꯥꯁꯤꯅ ꯍꯧꯖꯤꯛ ꯃꯥ ꯊꯕꯛ ꯑꯃꯒꯤ ꯀꯣꯆꯤꯡ ꯀꯟꯅ ꯌꯥꯎꯔꯤ ꯊꯕꯛ ꯑꯃ ꯀꯣꯆꯤꯡ ꯌꯥꯎꯕꯗꯨꯅ ꯆꯤꯜꯂ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯗꯌꯥ ꯁꯔꯃ ꯀꯩꯅꯣꯗ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯅꯦ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯗꯌꯥ ꯁꯔꯃꯅ ꯍꯥꯡꯕꯅꯦ ꯆꯦꯅꯦꯜꯗꯣ ꯗꯌꯥꯅꯟꯗ ꯁꯒꯣꯜꯁꯦꯝꯅ ꯍꯪꯉꯤꯁꯦ ꯕ꯭ꯔꯣ what is the most rewarding part of being a magician what is the most rewarding part of being a magician reaction yes that's it reaction and appreciation that's it yes what is the and most the rewarding part ability to ꯍꯥꯏꯗꯤ ꯑꯦꯅꯤ ꯄꯥꯔꯇꯤꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤꯋꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯄ꯭ꯔꯖꯦꯟꯁ ꯑꯃ ꯃꯤꯉꯣꯟꯗ ꯄꯤ ꯉꯝꯕꯗꯣ ꯍꯥꯏꯗꯤ ꯅꯪ ꯃꯦꯖꯤꯛꯁꯤꯗꯤ attention ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯕ ꯉꯝꯕꯗꯣ ꯍꯥꯏꯗꯤ ꯑꯦꯅꯤꯋꯥꯏ ꯄꯥꯔꯇꯤꯕꯨ ꯆꯠꯂꯣ ꯑꯃꯕꯨ ꯆꯠꯂꯣ ꯃꯤꯕꯨ ꯎꯅꯔꯣ ꯍꯥꯏꯗꯤ ꯅꯪ ꯑꯃ ꯄ꯭ꯔꯖꯦꯟꯁꯇꯣ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯐꯥꯎꯍꯟ ꯉꯝꯕꯗꯣ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯅꯤ ꯑꯦꯅꯤꯋꯥꯏ ꯇꯧꯕ ꯌꯥꯏ ꯃꯦꯖꯤꯛꯁꯤꯗꯤ ꯌꯦꯅꯈꯥꯗ ꯑꯣꯏꯔꯁꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨ ꯑꯦꯅꯤꯋꯥꯏ ꯂꯣꯏ ꯌꯥꯏꯗꯅ ꯑꯗꯨꯒꯤꯗꯨ ꯍꯥꯏꯇꯥꯔꯦ ꯃꯦꯖꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯝꯐꯦꯠ ꯔꯤꯋꯥꯔꯗꯤꯡꯅ ꯑꯗꯣ ꯑꯁꯤ ꯍꯥꯏꯌꯦꯗꯅ ꯔꯤꯌꯦꯛꯁꯟ ꯍꯥꯏꯌꯦꯗꯅ ꯐꯦꯛ ꯔꯤꯌꯦꯛꯁꯟ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯤꯝꯐꯦꯇꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯦꯖꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯄꯥꯝꯕꯁꯦ ꯔꯤꯌꯦꯛꯁꯟ ꯄꯥꯝꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯑꯦꯇꯦꯟꯁꯟꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯀꯥꯏꯅ ꯁꯤꯝꯐꯦꯇꯤꯗ ꯇꯧꯕꯗꯣ ꯅꯠꯇꯕ ꯑꯦꯝꯄꯦꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯝꯄꯦꯊꯤ ꯃꯤꯒꯤ ꯐꯤꯂꯤꯡ ꯈꯪꯕꯤꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒ ꯔꯦꯁꯄꯦꯛ ꯑꯃꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯒꯦꯟ ꯇꯧ ꯉꯝꯕꯅꯦꯕ ꯅꯪ ꯃꯦꯖꯤꯛ ꯇꯧ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯆꯠꯂꯒ ꯀꯩꯅꯣꯝ ꯇꯧꯕꯗ ꯃꯤꯅ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯑꯃ ꯑꯗꯨꯝ ꯆꯠ ꯂꯥꯎ ꯂꯥꯛꯄꯅꯦꯕ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯃꯤꯗ ꯑꯣꯏꯔꯁꯨ ꯅꯪ ꯇꯧꯕꯗ ꯉꯛꯄꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯪꯉꯣꯟꯗ ꯑꯗꯨꯗꯨꯅꯤ ꯑꯣꯀꯦ ꯇꯥꯏꯒꯔ ꯍꯥꯏꯔꯣ ꯇꯥꯏꯒꯔ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯔꯣ ꯇꯥꯏꯒꯔ ꯍꯥꯏꯔꯣ ꯃꯥꯏꯁꯦ ꯇꯥꯏꯒꯔ ꯃ꯭ꯌꯨꯖꯤꯛ 15 hours ago ꯃꯦꯖꯤꯛ ꯇꯧꯈꯤꯕꯒꯤ ꯇꯥꯏꯝꯗꯤ ꯄꯥꯎꯔꯅꯨ ꯇꯥꯏꯒꯔ ꯃ꯭ꯌꯨꯖꯤꯛꯅ ꯍꯥꯏ ꯑꯣꯀꯦ ꯇꯥꯏꯒꯔ ꯃ꯭ꯌꯨꯖꯤꯛꯅ ꯍꯥꯏ ꯃꯦꯖꯤꯛ ꯇꯧꯔꯛꯈꯤꯕ ꯍꯥꯏꯔꯣ ꯃꯦꯖꯤꯛ ꯇꯧꯔꯛꯈꯤꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯈꯔ ꯍꯥꯏꯔꯛꯑꯣ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯆꯝꯃꯦ ꯕ꯭ꯔꯣ ꯔꯦꯟꯁꯟ ꯑꯗꯨꯒ ꯗꯔꯁꯟꯗꯤ ꯑꯩꯒꯤ ꯐꯦꯚꯥꯏꯠꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯦꯁ ꯗꯔꯁꯟꯗꯤ ꯑꯩꯒꯤ ꯐꯦꯚꯥꯏꯠꯅꯤ ꯃꯥ ꯅꯣꯛꯄꯗꯣ ꯀꯩꯅꯣ ꯅꯣꯛꯐꯗꯦ ꯀꯨꯝꯍꯟꯁꯦ ꯀꯩꯅꯣ
Ma no fade kuman se yam cham membro. Okay, thank you. Tiger Music. Thank you. Ma ai Tiger Music se mamang do so han ma nai on da hai ki ba comment ta ka to ki dai na kha di pa gam ne Tiger Music se. Thank you ko so han thank you. Yam nungai na sa pa comment ko ti comment ko se. Mathang na no fade kum ti kum ke ado matang sa ka no kum ke no fade ai hasik ti tang ai chira ka kha han chal la ka no kum ke. No fade kum ke. Sa ma them ai je ai ming ma ai roi khang de ko. ตอนนั้นฉันนั่งนักควายปั๊มพิจารณาสิไก่เนาะเย็นนั่นแต่ว่าโอเคแต่ฉันเมื่อรังเทียมนั่งปนิชิกวยฉันเจ เราให้มีตามาเลย แต่ฉันเมื่อรังเทียมนั่งปนิชิกวยฉันเจ ไอ้น่ะแต่ก็ ไปเย็นนั่นแต่ว่าไอ้น่ะปั๊มตีอกปั๊มเนี่ยดูนั่งนั่น suppose ไอ้ซักเก่าแก่ตาอยู่งั้นใส่กี่อกเสียไปนั่นทงงำคอลัมน์นั่นตัวก็กรอบไปแต่ น้องอกใจ ไอ้เกมแต่ไอ้ดิไอ้เกมแต่แก่ตาเลยดูว่าเราเกมแต่เลยจะรอยดุ้มกรอบไปอันนี้ให้แต่แต่ฉันเมื่อรังเทียม เอาตัวไอ้หนังนี้แต่ตัวแต่นั่นโอ้โหเย็นอกงานแต่ว่าตัวอ่ะไม่จำให้รู้เนี่ยเย็นอกงานนู่งานอาชีพแต่เป็นพิเศษให้สิพิเศษแต่ยามจำบะให้ดิเย็นนั่นแต่บอก โอเคนั่นติ ใครฟังไม่ใช่หรอกเป็น ชนะอุตติ อุติชงมชนะนั่นชงมชนะจ้าบะจ้าบะเนี่ยมาใช่อ๋อโอเคเดี๋ยวฉันได้แต่อันนี้หนุ่ยpun bagi anova magic yang ni nge bro that's it woo ada coming Sunday sila ko dar hemam purnima daran sana magic practice to busi pung kya muk to ge one day la magic practice ai hujik ti magic se practice pak to jada hadi to bu to jada ma ji kana video sem le make to je magic ai practice ai ti magic si di ai ngon da to da ba street ki set ai di stage ta thoga na kai da di stage ki di suit ke sam to ngan thame na suit ki di thom dai da keno wallet hapani dai di deck ama purani adagi di mobile purani hum je pu bada adum yare ready to face anything aduna mathang da hapu legend na hairi ai gi channel su subscribe to bio na to ke si gi video check number loi baga subscribe to je subscribe to ke wangambam ilangba wangambam ilangba bro dasan bro ki performance to yam fazai thank you once again thank you wangamba ilangba bro ki performance thank you ai cái tại ngoài nó bảo tồn này ai dù cái em hay nó thì là gì bây giờ ai cái hay giờ tính tàu giờ nó thì phải giờ đó magic tàu bây giờ cái này thì cái tầm bị cái cái nó amukta hay bị cái gì ngoài như cái này mấy tầm bây giờ tầm bài hay là gì hay ninh bây giờ thì tôi đã magic sẽ pitch bài hay là mà giờ mà bung để tầm hay là mình thay để không tổ cái này hay là gì hay gì này quite important over the apam machine name business pam ta ga di nothing is impossible adum phangna bo to phangna adum thiradam ne ba ji way de khoi chu leite magic ha ga khoin toy manipur da any institution am leibe na te magic ki da gi any website am tang da khoina subscribe to kan da de loi ta thone ha ba leite ba khoina pamu do magic pamu bo duna khoi du po to yong no khona po da any channel ogera like ogera de gi me subscribe to du di way du di leite ba si ma sat kadam ne ha ba leite ba way du di song na sa course ya ai to ga po to yong no sa pa ne ba pamu duna okay susan chanu hoji kai khona ri ge adu ga em na kai oi bi ge what is your aim bro hoji kai khona ri ge di ngasai hai gi du adum oirani darshan gi so hai gre ai jo hai gre adu ga em hai ta di ai ja ham da medicine kai na khalam bane ba ko adu medicine du di adu medicine le re adu ga plus ngasai gi je ai kai ta re video editing gum ba dai photo editing a dai video number ko pa si ju dum passion ji yaw me hai ta re adu na ngasai gi je medicine plus YouTube se le re YouTube oi ta di entrepreneur social media entrepreneur hai di YouTube di mayam khang ba mi di khang amane na je adu YouTube oi ta di ma ga can engage ta ba ba platform plug to adu gi social media entrepreneur oh ho hai Logan Paul kai da Logan Paul cũng vậy PewDiePie kai da PewDiePie cũng là Logan Paul cũng vậy adu da muk me shin ha plug to ne hai di never before shin ne sas ada ai yo di phone lại ngatang paket ke hello hojiki kai honari ge si ai ko susan chanu gi je ai je UPSC thag yang khali BA tamim ne adu ga YouTube channel ma hok to ken na khali UPSC tha matung da adu keno je YouTube channel UPSC tha matung da hok to ken khali adu kan da susan chanu si lai ko Manipur football tutorials dada sa Manipur da dum lai to lai da bra okay lai rồi ai chắc là nè February tang mà đã Delhi chắc là nè Chandigarh na tro Chandigarh Delhi đi chắc rồi yeah
Smiley Jeff Smiley sije Jeff. ngasai keno dune aingonda hairamane Instagram da mai mingju panbirona mai sunan ko male ado sahi kya suraga rensan ai aseng bari sahi 20 sudore ado certificate tati sahi je 18 ne ba magi moi mama ga chiche ga ju yangan ge mai ming panbiro ha mane mai ming je sunan ko male si moi chiche ge account ne ai Smiley Jeff Smiley Jeff. Kaya ba ming do? sunan ko male mai Sunan. Lupi yung mali ko. Okay. Don't you ever Okay, okay. don't let me alone. Hello, this is Choco Chip. It's Okay, very thank you. tasty. This snack and letter say kulkureni. Okay, hold it. yeah ma'am come on Bye. Bye. Listen, Subscribe the video. Like it.